Image TV mi ing tabiri basingbu ahan bamaktada taramna okchibagalena nomaithiam kunjesoina kurumjari marak ki pau miyam da pizari Manipurda mi ahumdagi hauraga chin kuki narco terrorist singna chatharakliba hingchagi thabak kaya asina maram oiraga chinga tainana leiriba khul singdagi lanjena duna leiriba singi permanent oiba yum sagani hariba asi kadaidano atopa mafamdara natraga masagi hana leijaramba lam adudara haibasi wahang oiri haina CLP leader Okram Ibobina ngasi Manipur Pradesh Congress Committee nasibna Congress Bhavanda pangthokiba India gi ahanba Prime Minister oiramba Pandit Jawaharlal Nehru ki cham ga kontra mari suba mapokumon thoromga mailena fongdokre mahakna makhata na hai democracy chatpa lebak amada hingsa gi trnafam leitrabasu Manipur da thokliba hingsa gi thabak asi tha taruk fazilakli kamdongna haurokhibano haiba tidolaga athuba matamda solution puraknaba wari saba mathautai wari sanadana solution purakpa haibasi khak oithokloi India gi ahanba Prime Minister ama oina Pandit Jawaharlal Nehru na piramba contribution adugi liklam ngakna chatuna India gi citizen sing nungsi chanana leminaba haibasi Congress Party gi pandam amani adubu tungi yumvirel oigadoriba haujiki generation asi sum chahalagadi tungi asa asi kadaidano haiki Yai adu tongan ba district ta se kanu Tenupan district hairo Churchampur district hairo Kangpokpi hairo Imphal gi leiriba mafam khrase sideda permanent site sabi ga doribra natragana karhaidano sabi ga doribse question am laisine adu ngasi gi Pandit Jawaharlal Nehru gi mapok numit chama kunthra ma su mapok sigidi mapok numit sigidi akoi Congress Party na leiriba relief camp khuding makidi loina ngamdaba yai ado angang khare hana leiba mafam du khallaga horen pung anida Congress Party ki leadership officer sing maruina mayamna Pandit Jawaharlal Nehru ki mapok ado mana angang sing luna sana tawjaramba aduna ni angang gi numit haidang ngasi pangtuibe madu akoi mathangi agenda haiba tare horen nungthin pung ani gi da akoi madu sinlang na akoi tawjari Amoromda Tharomaduda Saruk Yakiba MPCC gi President K Megachandran hai Manipur da thokliba lan asi leibak amagi marakta thokpa lan nate state asi gi manungda thokpa lani state manungda thokpa lan asibu control ngamdaba haibasi laibak thibani lan loisinbagi thaudang asi state amadi central lenga kini Manipur asi hana union territory ama oina ningtamna leiramba fibam adugi amuk na hongnana huba haibasi laibak thibani Manipur gi irang asi maram oiraga tungi yumbir orekadoriba nahasingi mental trauma loina leire nahasing asida leiriba mental trauma asi lauthoknaba lengakna ahenba care lobiyu India gi ahanba Prime Minister Pandit Jawaharlal Nehru na hogdoklamba democracy gi chatna kanglon kaya asi haujiki sarkar asina tungoinaraga chalakpa asina democracy gi wahan thok leihandre Manipur da thokliba irang asi tha taruk helaba phawba irang loisinba ngamdri irang asi loisinabagi damak praja CSO amadi tongan ba maikeidagi laurakpa kholausing Prime Minister Home Minister Manipur gi Chief Minister amadi cabinet Minister singna taba leitri haiki Directorate of Information and Public Relations Manipur na chahi khudingi piba Manipur State Journalist Award 2023 fangadaba journalist singi ming lauthokre Rural Reporting da Robinson Wycombe Staff Reporter Sanaribak Delhi Reporting on Public Health and Hygiene Taurem Bishorjet Sub Editor Sanaribak Delhi Reporting with special reference Women and Children Kharibam Yaifava Staff Reporter Tom TV Sports Reporting da Asem Chandrasekhar Sub Editor Sanaribak Delhi Reporting on Art and Culture Maibam Kennedy Reporter Sanaribak Reporting on Science and Technology da Moirangthem Khagemba Reporter Sanaribak Delhi Amadi Parliamentary Reporting da Maibam Kennedy Singh Reporter Sanaribak Delhi Best Editor Award on National Integration and Communal Harmony gi award category asida mioi amakhak lakpana award asi judge singna nominate tawdre haina Information and Public Relation Manipur gi director na thadorapa chair amada hairi
Writers of Manipur amasung Saudongbung apunban nupi lup wangkhai kongbaga khushamnaraga maitegi luraba laifumlen ama oiriba kongba Saudongbung da chengmut ahumgi punchi chengjel niminabagi thoram bangthokre lekai ahumgi yumsing amasung akoibagi nupisingna yumthonggi chengmut ahum puthoknaraktuna punchi chengjel haiminabaga loinena imalebaki damak luraba laifumlen asida thongni minaki ningsingbayai me ahumdagi hawrakhiba lan asida chingya tamyada chafam thakpham tupam chafam khangdana khunga libasingbu tekta kaidaba oihanbinaba yelhomi furup asibu mai pakpa tangdu leitaba oihanbinaba Writers of Manipurna ima kaithel amadi laifamlen kayada punchi chengjel niminaduna lakli khoyamban kaithelda sintha pangli bisinga khosyam naraga Salailen sidaba amasung konchabi imagi khubam anida amadi kongba tubileima development lai committee ga khusham naraga kongba nandaibamda leiriba tubileima imagi khubam dasu punchi chengjel nibagi thorom pangthokre punchi chengjel niminaba asiga mailenana Writers of Manipur womgi Thomi Birendrajit Nauremna haikibada aiba haibasi ka manungda che kalam khak pairaga leigada banate khunai asiga yawonaduna thogdo wathok pumnamak thengnagadabani madugi marakta changduna experience tawgadabani loinana awa ana tarabasingi pangba yaba matingsu pangadabani ayuki pung 8 dagi 13 fawba punchi chengjel niminaba sida cheng bekhai ani katlamba sel lupa 3,000 supna marfu 18 wong thomi singna Saudongbung apunba nupi lup wangkhai kongbagi thomi singna afam matam chana sijinanaba sinaramki lekai khungi nupi kayasu thoromsida saruk yaki Manipuri Mahairoi Singi apunba lup ama oiriba Manipur Students Federation na suspension of operations su agreement the root cause behind the violence in Manipur haiba hiram asida iramdamgi Thakta waring ibagi athoi ehen tanaba ama pangthuklagani registration tawbagi mamal lupa chama oiduna mahigi thak ama hektagi maharoi singna hariba athoi ehen tanaba asida saruk yaba yagani chaliba November tang 10 dagi December tang 5 fawbada form lawba amadi thajinbagi matam oigani Kakching district ki oina Langmaidong Higher Secondary School dagi form phangani Thobal district ki oina Torama Higher Secondary School dagi Bisnupur district ki oina Moyang Multipurpose Higher Secondary School amadi Bisnupur Higher Secondary School, Imphal West amadi Imphal East District ki oina Mahairoi lup asigi mayai loisangdagi form phangani aduga district ani asigi oina Kanchi Book Store Kanchipur amadi Job Center Babupara haiba mafamsing asidagi form lawba yagani relief camp ta lariba Mahairoi singidi form lawbagi Maroi haina Manipuri Students Federation MSF ki Publicity Secretary Abhijit Kabra bamna thadorokpa cherolda hairi Imphal West District ki Lamphel Police Station na konba Teram Lukram Lairakta Leibak Lain Tombi Fish Center Yunga Konala ngarang numidang pung 9 khara helakpa da naina jakpadagi tumna amang ata thokre thodok thufamdagi fangba pawgi matung ina mai asi yunga hek naknana leiriba electric post amadagi short circuit thokpadagi mai adu horakpa oramgani haina thajanari mai adu yungi mathak thangba saruktagi hauraga chaklakhibana kanba ngamhaudabadagi yonaba thambanga yubi amadi sem yauna areiba khuding tumna chakre laibak thiba thodo asida yumda leijaba sel oina lupa lakh 5 henba amadi nga kg chama rom punna lupa lakh 3 henbagi potlamsing amang ata thokre khanghauduna mai chaklakpa asina maram oiraga face center asigi mapu oiribi khongman taba lain tombigi machanupi wanthaраktuna hospital da laikanaki laibak phabadi mahaki dukanda nga shemba yauribasing adu mai chaklakpa tanja aduda makhada nga semduna leiba oibana thoidokpa asok apandi nangkhidre hari thodok thopam aduda Imphal West ki SP Lamphel Police Station gi OC su laktuna yengsinki BJP Manipur Pradesh ki State Secretary Kongkham Bikram gi yumda ngarang numidang sakangdabasingna nongmai round 8 rom kapsilamle thodo asi ngarang numidang Imphal Police Station na konba Nagamapal Choram lairakta thokibani imung manungdagi fangba pawgi matung ina thodo asi ngarang numidang pung 10:35 rom taba matamda thokibani angangba machugi 4-wheeler number thadaba amada lakpa miyoi singna gari manungda famlaga lambidagi nongmai kapsilambani nongmai kapsilamba aduna yumgi gate manungda khamba angoba machugi
Alkejar Karda Panbada Natana Yumda Fauba Panduna Akai Atoi Thokre Bikram gi Matayma Gitana Fongdorapagi Matung Ina Gari Asi Pung Taraga minute tarani thoirom tarakpadagi lambida hangat handa thauduna leiraba matung pung taraga minute tara mangarom taba matamda gari manungdagi nongmai kapsilamani yum manungda panba nongmai projectile adugi matung ina kapsilamliba nongmai asi 9 mm di natte haiba khangba ngamle asigumba aki tujuningai oiba thabak asi makhatana chathabiganu haina Bikram gi mataimana fongdorakli Babasu BP laibamini duga masida aki tujung liba adiki laiba ke asuk luraba tanja sida masi yam thina yajaningde pani aduna khoina sumaina kaino to su ngasagi hana su amuk thoki ba su leite adagidi masi sugumba treaten kari haitare kaino to su hana gi khoigi sugumba su leite banina kaino to do haitare do masi to hanjaninge sugumba laiba Malimgi apunba Maitai Lining Lupki Pading Naina Chatharakpa Tharongi Manung Channa Humputaruk Laksuba Sari Wasak Pari Hanbagi Thoram Ngasi Nabembagi Tang Taramari Hiangagi Nong Mapanba Leba Pokpa Numita Lup Asigi Luching Purel Shayonba Kumangi Lamjing Lamtak Makada Laitan Pokpam Waktrong Andro Infal Ista Pangthokre Malemgi apunba Maitai Lining Lup apunba Kanglipak Masalo Shangna Sinba Aikogi Inat Lining Bo Lana Chaturba Maitai Ireja Singna Aikogi Isagi Inat Lining da Hanjilakpagi Sari Wasak Pari Hanbagi Tharam Aduda Khula Sigi Khulakpa Amadi Famnaiba Singna Saruk Yaki District Horticulture and Soil Conservation Bisnupur Moma Amadi MIDH Government of Manipur nang sponsor Tauraga Kokomi Farmers Wing na Sinduna Pading Naina Chathaduna Lakpagi Sharuk Ama Oina Bisnupur District ki Naran Chaina Maning Lekai Community Hall da Lomi Singda Awareness Pibaga Lonina Ningtham Maru Marang Sing Yenthokpagi Tharam Ama Ngasi Pangthokre Tharamduda District Horticulture Officer Bisnupur Soibam Sushila Tinungai Jila Parishad Member O Joy Singh Fubalaji Pigtadhan N Ranjit Kokomi Farmers Wing Member K Jiten Amadi Kokomi Farmers Wing gi Co-Convener AB Elangbamna Athoiba Mitungnen Sing Oina Saruk Yaki Soibam Shushila Nahai Lomi Ichil Inau Singna Awareness Program Asigi Kanaba Lobiyu Pothok Sing Marang Kaina Thasi Green Manipur Ama Oinaba Hona Minasi Ngasi Piriba Ningtham Maru Sing Asi Ningthina Thabinuna Pothok Marang Kaina Puthoknaba Hona Minasi Ngasi Piriba Potlam Sing Asi Konadrabasu Haibira Department ki site gi award pasing pigani hangam thaduna thau sunglaga paisa tanbasu yai haiki ai department gi ai after na habina ko ji dam asangba manipur ma green manipur ma orange na kanna ko biya kay law ba apana kali lo ji kambiga ta habida पर फार्मर सिनाउ सिना लौजी लोगा को लौजी लोगा कोई करा की सिनाउ लौजी लोगा कोई मकुंदा थामगा तो कोई नवेम्बर था सोय नंगे कोई लौजी लोगा ने अति मकुंदा कोई काले लौ अम कोई को अदु करा को सिनाउ सिना कोई मना मसी था द सिनाउ अति थामगा तो पूरा हांग में लेबा अखोई पांदम दी हांग को से अखोई हिजाना भी थाबियो हा Kokomi Farmers Wing Co-Convener AB Elangbam Nahai Kokomina Department Khushim Nalaga Lana Sokhalaba Mafam Singda Ningtham Maru Marang Sing Yentoktuna Lakli Matam gi oiba Maru Marang Sing Asi Thabiduna Pothok Marang Kaina Pothoktuna Chinjakta Mipal Tangdaba Lamdam Ama Oinaba Hotnaminarsi Haiki Tharamga Mai Lenana Lomi Singda Hangam Maru Kobi Maru Hawai Maru na Chingbasu Yentokhi Saraikan Balup Tera Khongsang Bi Khudek Pi Unit na Sinduna Tera Khongsang Bi Mamang Lekai Community Hall da Hangba Relief Camp ta inmate oina leiramba Tronglaubi Maning
Maning Malom Leikaidagi Guru Mayum Premananda Sarma Kudaki Oiba Masagi Anaba Amana Marak Oiduna Hokiba November gi tang 13 da lekhidre mahakna ikhang khangoduna lekhidabada relief camp asigi managing committee gi members sing amadi inmates singna November tang 12 da minute ani tumina leptuna mahaki thawai mirilna mapugi leikolda ingna chikna leunabagi damak awaba phongdokre haina salai kanbalop tera khongsangbi khudik unit ki president ki chair amana phongdorokli Ngasigidi maraki pau pizaba matang asida loishinjari midyeng tabiribsingbo amukana kurumjari